Handak 2026 ki FIFA World Cup loikre loisin kre mayamna khawrang na ngainak pa sahi mari matungda amumuk pangthokpa FIFA World Cup handak 2026 ki di Spain na ani super title amra 2010 nam laukre handak 2026 ta ani super title lodana makhoi gi record thamkre haitare ko ani super World Cup winner oikre dubu lakli wang di FIFA World Cup asi loikre matungda akoina football si karamna follow tawdage karamna akoi interest laina yengdage habisi matangda ai wahi manga tara dang tamjage sumnagi casual viewer amana akhoi football si World Cup matam gumba akhoi Euro Cup matam gumba da yengaga akhoi ate atopa matam da di yengde ignore towi masigi achobu maram haragadi akhoina club football da kaya khoidaru daba yengudaba asina achobu maram ama oiri club football yengbasi akhoi Euro Cup World Cup yengbadongna di akhoi interest laite haibdi madugi taste of fangde mahawdu yogde masina maram oiraga club football da interest kya launa dabra haina khalli adumakpu adamna tasengna club football da haibasi maramda tasengna khangbo oiba taragadi masusi yamna interesting oiba khoigi Euro Cup da World Cup da phangi mahaw aduga chap manana adum phangna adum yengba yai ko adubu hojik chathari ba train asida khoi club football si miui ayam mana khoi interest laina khoigi yamna bit laina yengba haunaragle FIFA World Cup asida makhoina pamni yengkhiba makhoina khoidana yengkhiba players sing adu moigi match adu makhata na hojik su yengba pamnaragle World Cup asi yengbadagi di makhoina pamba players sing adugi di makhoi fan oire aduga sahi supa makhata na haiba makhoigi sing adu yengba pami adubu haiba nauna khoi football fan akhoi nauna football yengpa kangu singi oina di makhoi da chamamna ba gyan ta da khardi lairi madudi akhoi gi football si haiba makhoi na khoidana sanajari ba player du karamba league ta karamba country gi karamba league ta sanai aduga karamba club ta sanai aduga karamba channel da lai makhoi na sanari ba club adugi league adugi karamba channel da lai haiba ni singba si makhoi da gyan ta da ba chamamna ba lairi adu haiba si matang na kitang share tokjage football gi structure si kamaina tawi football karamna work tawi aduga European football na kamaina tawi Champions League na kamaina sanai habisi matang si tongana nghaktang thamkhisi video sida maruina adomna club football si karamna yengba hogadage yamna interest laina kamaina yengningba pon gadage habidi matang dani aina semjari video si khwadi yan hana adomna tawi gadab si hanaki FIFA World Cup asida adomna pamni yengkhiba khoidani yengkhiba player du choose to biro decide to biro for example Lionel Messi harisi Messi si khoigi MLS league ta khoigi America gi USA da pangthokpa league MLS league ta hojik sanari bani ma Messi bu pamjaba Messi gi club gi football match singba singi oina di adugi mati khutong cha da khardi mayok nargani habidi moigi USA gi match timing je akhoi India gi match timing ji adugi matik yamna khena ba maram oiraga akhoi moina lakpa Messi akhoi nongyai matung adi nongalamdai gumba adi ayuk angamma gumba haiba sina maram oiraga Messi gi Messi yengbada akhoi da khitang khutong cha da khardi mayok nargani adubu tasengna Messi da makta die hard fan oiba matamda kaisu depend tawdaba magi match ne bu hairagadi adum yengningba gi ready laiba kangbu singi oina di masida kaisu thoidoktre adubu match ki timing asi India ga di khara chanabadi wale punam oiduna su tasengna MLS league asi yenglaba haiba league asi da sanari basi apapo player mayam sanari Argentina gi Lionel Messi adigi Rodrigo de Paul aduga Uruguay gi striker afaw oriba matamamgi Luis Suarez su haiba MLS league asi da sanari haiba MLS league asi adomna yengnaba gi damakta Apple TV da haiba si ubu fangani karigumba adomna Cristiano Ronaldo bu follow torba magi fan oiragadi mahak hojik okegi Saudi Pro League ta sanari ko mahak na sanari ba club asina Al Nassr da sanari hojik mahak Saudi Pro League asi akhoi overall oina yengakpadadi yam ka hena interest oibadi oiroi adumakpu Cristiano Ronaldo yengnabagi damak oiragadi haiba Saudi Pro League asi adum interest laina yengba yai masida hojik sanari basi Liverpool gi matamamagi akhoi gi Senegal gi player Sadio Mane su sanari aduga Russia gi Brozovic matamagi akhoi midfielder haitare mahak su hojik sanari bane adu masida dum yengbibi yai haiba Saudi Pro League asi adumna yengningbo oiba taragadi adumna yengnabagi damak fan court ta yengba yagani ko Ronaldo Messi gi wafam sing hak tongana thamkhraga akhoi European football si karamna follow tawdage kamaina yengadage haibisi matang da mula asi hanboina handaki FIFA World Cup asida fazana sanaki star player mari manga khaki maming panjarake hajirake masida adomgi favorite player du choose to biro decide to biro ahan boina panbe yar bada Erling Haaland aduga England gi Jude Bellingham Harry Kane
aduga France ki maruiba player Kylian Mbappe Brazil ki Vinicius Junior Spain gi oina Yamal Pau Cubarsí amadi Rodri malem gi oina mipum khudimang na khwaidigi pamna yengba league haigadi English ki Premier League siniko haiba Premier League asi yengnabagi damakta Jio Hotstar natraga Star Sports ta hausi telecast tobani Premier League ta adomna Erling Haaland sanabu ubu fangani aduga mahangna sanariba club asi Manchester City da sanaribani striker oina lairiba league maming chalaba mayam asi kharadang pallabda Premier League La Liga aduga Serie A haiba punamak asi akhoigi English Premier League asina England gini aduga La Liga sina Spain gini aduga Serie A sina Italy gi maming chatpa league amane haiba league mayam asigi fixture sing asi punamak Google dagi search tawraga dum mayam na thengnabi gani mayam na ubi gani dum fangani asum tangna La Liga gi khwaidigi achauba club ani hairgadi Real Madrid amadi Barcelona ani siniko adom na su maming si suksoi na tabiram lagani Jude Bellingham Vinicius Junior Kylian Mbappe haiba maming leraba player ahum asi akhoi Real Madrid ta teammate oina punna sanami raibani hauzik adomna karigumba Jude Bellingham Vinicius Junior natraga Kylian Mbappe gi die hard fan oiba targadi Real Madrid to follow tawbiu masida sanama suksoi shodna ubigani aduga Real Madrid ki rivalries club akanba mo oiba Barcelona da sanaribasi Lamine Yamal adagi Dani Olmo adagi Pau Cubarsí adagi Pedri na singba afo player man Barcelona da sanari Barcelona amadi Real Madrid haiba afo club ani si hauzik La Liga haiba league asida sanari bani ahum suba La Liga gi na mayamna khwaidi maming setpa team ahum suba da mayamna count tawnari basi Atletico Madrid haiba club asisu mayamna kaukthokpa yaroi haiba club asida handaki Spain amadi Argentina sanakhiba match aduda khwaidi player saruk ya khiba club asidagi puthokhiba club haigadi Atletico Madrid asisu amani ko Argentina gi na haiba Atletico Madrid tagi sanakhiba player maming panba player yaba khara haigadi khoigi maming lereba Argentina gi striker Julian Alvarez adagi midfielder da Giuliano Simeone aduga Thiago Almada haiba Argentina gi player top mayam sanani aduga Spain gi oina maruiba panba yabasi Marcos Llorente aduga Alex Baena aduga Marc Pubel masida natra top player mayam su sanari aduna haiba rivalries club achoba mo oiba Real Madrid Barcelona Atletico Madrid haiba club ahum si La Liga haiba liga sida punna sanamina ribani yamna competitive oiba yamna chawba league amani yengbada aduki matik interest oiba khoi malingbi afafo player mayam club asida sanari bani aduna yengbada yamna interest leba league La Liga si La Liga haiba liga si akhoi fan court haiba app asida broadcast tawbani mayam sida sanama sukso shoidna ubu fangi gani masi matungda mo handaki FIFA World Cup ta fazna perform tawkhiba player haigadi Harry Kane Michael Olise adigi Luis Diaz haiba players sing asina mo akhoi gi Germany gi league mayamna thodo hendona maming chalaba Bundesliga haiba league asida sanariba player ngatani makoina sanariba club asina thodo hendona maming chalaba akhoi Bayern Munich ta sanabani Bayern Munich pu follow to pamlaba duga haiba Bundesliga asibu yengbo oiba targadi G5 app ta khoi broadcast tawi hanak ta so khoi FIFA World Cup ki official channel amoi ke G5 to da hauzik haiba league asi khoi broadcast tawri bani aduga maming chatpa league ama pan maya bada khoi Italian gi Serie A haiba league asi afafo player mayam sanari masida zuko Argentina gi main striker oiba hanak ta su yamna fazna perform tawkhiba player Lautaro Martinez Inter Milan gi captain amoina ma hauzik Inter Milan da sanari Serie A haiba league asi hauzik makki oina di broadcaster si confirm oidri adubu atubu matamda haiba league asi gi broadcaster suksoi soidna confirm tawkani haibagi thajabadi lei aduga aroibada khwaidi maruiba league ama oiriba France ki League 1 mayamna League 1 hairaga khangnaba league asida sanariba player si adugi matik adomna thajrudaba player ngatani France ki oina Ousmane Dembele aduga Desire Doué haiba main striker ani si PSG gi damakta hauzik sanaribani France ki League I gi manung channa sanariba koi PSG club ta sanaribani masida sunata na khoi midfielder oiba Portugal gi yamna maruiba midfielder ani João Neves Vitinha haiba si PSG gi damakta sanari aduga Spain gi su maruiba midfielder oiba Fabian Ruiz si haiba PSG ji da sanari bani lonena left back Portugal gi khwadi maruiba naha oiba player Nuno Mendes left back asisu PSG da sanari bani hauzik PSG haiba club asi European gi oina di khwadi gi afava club khwadi gi best oiba club ne haina launari maramdi haiba club asina back to back Champions League ki title lokre aduga makhoi gi manager si Spain gi yamna maming leba matam amagi Barcelona gi Champions League lokhiba
manager Luis Enrique aduga mamangi FIFA World Cup 2022 su Spain gi manager oina kogi job oina thodang lokhiba Luis Enrique ni aduba laibak thibudi League 1 haiba France ki league asi India gi oina di aujimaki oina official broadcaster di aujimaki oina di laitri adubu haiba PSG gi match adomna tasengna yengningbo eba targadi adomna Champions League tadi ubo fangani Champions League tadi susojena makhoi participate torkani makhoi saru yakani aduna Champions League ngai bi batare aduna ina panjakriba league mayam madugi manungda adomna khoidana sanajariba adungi favorite player na sanariba club adu karamba club ta sanari karamba league ta sanari habadu follow tawira matungda karamba channel da broadcast tawi habadu ma khangdok piragani aduga haiba player du follow tawi yare aduga mana sanariba club adu follow tawi yare masini aina ngasi tentakpa aina thamjariba wafamsi aduga atop top afau player mayam amasu league tongan ba league ta sanari aina video sida pallagadi yam ka aina sandokrani haina panjadabani aduna football yengba haiba sita sengna khoigi country football khak yengdabida khoigi club football yenglaga kamaina tawi niyom si kamaina sanare ado club ta kamaina perform tawi habasi maruina kumna khangbira matungda khoi club football sidagi khoi country football koina national team da represent tawra sanari basi kamaina sanari kani khena bo ui habasi mayamna soidun u phangbi gani masine hena khoina Euro Cup natraga Copa America natraga World Cup yem matamda hena interest lei bo hon gani haitare ko masine aina ngasi tentakpa football gi karmna tasengna sumnagi khoigi casual football fan nama oimbadagi tapsabi football fan kamaina oekpa yabagi habisi matangda suggestion mati amtang thamjabane thagat chari punumakpu thank you